Shiv Sena corporator na attack Chattharubadagi Thane District ke hospital ki doctor ani resign Toukhre. Maharashtra ki Thane District ta laiba Kalyan Dombivili ki hospital amada Shiv Sena ki corporator Ramesh Matrena medical staff sin de attack Chattharubagi thawong adu ki matungda hospital adu ki doctor ani resign Toukhre. Dr. Web Selukan amasung Dr. Sriti Babiskar makhoi gi medical officer gi famdagi thodok adu bu yaninda bofong to poina resign Toukhibani. Panba yabadi Salukan Sastrinagal Hospital aduda haukiba tha mari dagi thabak torakani amaromda Babiskar na hospital aduda resident medical officer oina thawpuduna lakhibani. Babiskar thawa yamna fawba under privilege oiraba anaba singbu layingbada puning changba doctor ama oina mafam aduda laibani mahapu cooperator Rasena chaingangbada natana khud yauduna office marung aduda assault tawkhibani. Maragasida cooperator Matre public pressure hengalakpadagi police safari adubu mahak masa ngamdre hana claim toroppadagi Thane gi civil hospital da admit tawduna lairi. Thodok aduda tha asigi taruki nimidang da thokibani. Dombivili gi Sastrinagar Hospital adu Kalyan Dombivili Municipal Corporation da attached tawbani. Imung amagi nupi ama medical emergency da angang unanabagi matangga mari lenana lakhibani. Mahakna Matre amasung loinabasing da phone tawbadagi cooperator adu lakuna mafum adu duty taba doctor sing amadi nursing da chaingang ba amadi khut yauna assault tawkhibani.